ai karimta madu thingai leite amasung madugi potu toktho matungda makoina karigumba chahi amagi fees piru harsu makoi masen yajanaramaga pinaramaga so ingonda karimta athing leite tawutabu mahangna paisa piraba matungda tungna tha ahum mari ma gap leira matungda aihana contact tawjara matungda semester gi fee 90000 si pigadabani mes ki fee haibasi pigadabani mahangna hojik semester ani sujalakpai lawgadabani mandi mana sip reserve tawrabani na haibasida lupa pigadabsida mahaksu paisa paidaba leitaba asina maram waraga aina su yam respect tawna makhoi gumba aina aigi punsida aina ngasai phangningba tamningba oiningba kaya oiba ngamkhidaba maichak tuna maram waraga makhoi su at least at the point the list karigum mateng pangba ngamjaraga di haina khallaga aisu hingba makhoi su kana jaba amasung samasu semina bagi point sida amak phau maisa langdaba pot ta handak tobirakpa asida mahakna karigumba aina institution do last ayaba ma pure karam maina tha taruk ki fees oriba lemi ba lishing nipan pirakanda 37000 si pibiro aduga lem hauri ba tha ahumgi leibagi chaba thakpagi mana leirapadu pibiro aduga thokpa yare na yana raba matungda paisa se thabiro aina ai hangna ai kogi sir gi through da pikrakanda hauji phau thari bra thogai bra sarai ngonda information khangdraga khanghaudana sigi maraksida ai hakna sigi information si mahaki guardians da pau phaunar next day da mahakna maira paibi group ama puraga office ta counseling tawriba angang thanangai gi preparation tawra leiba manda mahakna ai hakti leite mahakna di ai leina hai ai angakpani mahakna office ta khudum sudun khotam tawi hai madusu ai khangdi ai leite staff makhai gi information phangbada di madugi potu karima tawdi hai tawtabu mana lawba khongba aduga kadar phada tawba aina hairam hai aina staff makhai da convince tawi college na mahaki dam ani gi paisa angang yaurba sida phi thidabadagi aingonda warning amasung aingonda legal action ama tawgani haina aingonda ahan ba January gi aingonda letter head ama aingon tharakhi madu FIR tawnai copy ni aduna aina madugi FIR copy si karigum makhoida tawruba taragadi leitringai gi waringai gi marak sida hairiba mahakna maka gyan taringai sida office laaga group oina maira paibi puraga aikhoi gi staff makhaina witness ni law khonga tawbaduda nungai tabadagi ai hakna madam adu maina tawbadi yamna phatte haina aikhoigi madam Sonia da madam na phone toropakanda aina madugi paudu aina sauning amina aina kari haikibno haibadi ai tasena sapchana khangba ngamjade tawbutabu sauning eingoda kari napkanda so phajana yaisanana aiga tha taruk ki fees magi mes fee amasung tha ahum gi si holaba matungda mahangna eingonda che thara i machanu pana Taraba porche aina mapa ibungo da maka tharaga yanra leina nonganbaga official lawramba se masidagi laikai da khoi gi step ai gi second floor laibani second floor lawrame second first floor lawre then ground floor lawramba da khoi gi kitang izat leitaba manghanba adugumba tawbudu nungaitabadagi ai hangna ai gi madam staff ta phone tor haibani mangonda haikiba mangonda tawkiba ai kari mata leikide tawdubu leiramba taragasu madu ai gi site gi miyoi ba haibase 100% chummi haibdi leite aina chumgani haiba leiroi madugi up and down leinabdu maduda karium soramagadi aina madu lalena haibda ai kashu madu tunghangadabdi leite tawbutabu leiriba angang si kariguma thoagi hargadi mana mamangda pau phaunaraga leinaramiba adum maina thokibda paisa aikhoida thadabida makhoida thajallaga thokibda kari akaibe leibagi amoromda masini makhoina paisa lawjalli haiba amasung thideba hauji phauda thani mapangi fee sida only lishing nipan amakak thirangda tha tari ki fee hojibu thidebida sini marik semba yaisana gi pauda adubu amaka yaisana ga leminariba makhoigi Riazuddin gi mama makoi pulapna modern college ta ai hangna makoi gi di tha taruk amna laik tamaga tha taruk amana makoi gi intern to holaga stipend piraga madugi paisa sina hulhanangai gi aina haiba kanda khoi gi mama na yaraba matung thamamba college adugi modern dudagi amaka golden da transfer tawdaba yade haina makoi gi sapu dagi amaka tawjan khibani tawjallaba matungda hairiba ngasai madam Sonia na hairiba sadam hairiba mahaki mingjan bagi sida yauriba semester fee oina admission tuition fee hostel fee loina free oira matungda only chabagi semester gi oina 45000 se piraga mingjan ba yakhi mahakna leiraba matungda tha amamuk mahakna leiraba matungda mahakna application tawram khi college authority the principal da ai hak SI
खनलगे एक्साई की दमकता परखा थाबा चटकदमी हाइना हाइरकपदगी अदुदी मखोय मसेन यानरगा मखोयना अयाब पीरबा मतुंगदा मखोयसे कॉलेजना हाइरिबा अंगांगसे थोरखी थोरखरबा मतुंगदा ngasi mahakna makhoigi angang du mingchanba purba laiba yaisana mama da yam kanna kapiba mahaki angang ga su leiminariba mingchanbagi hyang thangi sadam hairiba sina sarnurna paisa handaba taragadi nahakna paisa pigadabani haina mahakna threaten torami tasengna aikoina office chalai jariba ase aigi life ki oina aigi su punsi ki oina hana aikoina thabak se company gi amak organization amak natraga karigum corporate company tawramba potpuna mak to mioi begi chahi gi matang amasung aigi leijariba experience khara khajik asina miyam gi seba da mateng pangba yananga gi khalak pakanda hojikti full masida khoina sangjal laga training kaya pidana mi kaya boy khoina guide tawgane na sangjal laiba sigi khomthang da mingonda misguide tawba amasung oida padaba ngangjanba masana sithiraga thokhraba aduga amaka sidana amaka angang tanthome aduge mingchalam de kholam de na haibase masi tawbidaba phai tungda lakadaba angang kayagi mapunsi sembada mingonda nathainaba tawbiganu haina soini hijari amasung masigi makha taba yaisana hairibagi report machai bungoga leiminariba amasung sadam gi matangse khoigi madam dagi hom khang taminasi sadam ji aina haiga mingjan mane haiga ko dum sumina sadam ji aina khoigi ichigi machana piyu pali hang thangda makubo atombagi machane sumina sarge da mingjan icha su thane na habdagi hoi tha sena hari mapa je yam la ai gi yum dam ta tha si be ma ta tha si yam kuina changoi thuna tha si icha si da dum nei na mangani kholen habdagi la e dagi hoi na sat kadab du ma than ta phone number lo sarge office na ma than ta chatlamme dagi ming si chan na re moi da satpadagi ming chandana isa macha loina chatna da pulla kanda sadam jina si mafam sidi government na loksin da college di khoi tho asi mana paisa sari mi khoi mi lai su ma me am pusini ngai du ta ngai na mana ngai sai de cha na phone ta mama sidi government na loksin de na sadam na hai khoi tho ga age si oi roi du ta da ai bo lai yo ma du tho ke thok sakini akan angka sadam ni ngona phone ta ne sidi government loksin na te khoi su mi mi am lai su pusin be aba ara si thok mi na lai goi ga ai bo nang thogo na san ta nang de paisa pai ba ni na ai Delhi da lai yo sana lai ni si dan sana bo nang Delhi da yo sana ra na paisa pai khoi de dum tamasano sana pubi da du na phare adi khoi tapna ko na lok tho so ta so ta ma chahi antene tam de ma re atene no ngaw re he du de man ta ga mana thoge agent thora ga mana ngonda nampuda da no paisa singa da me mapa ga thak ta mapa da nang ni cha pu singi mi nang gi lan da gi da nang paisa singa da mi cha gi da sang gi ko loi na hai adu me mana hai da am taw ngon da tap ke am taw mo na kanana tho asi aras aras tho asi ticket ka go chanu pa na ka ticket su yasna gi bu tho ka chi ko chi oi ro ko loi mayang chu loi tho ka chi na de hoi na tho ibu nang lai yo na ina theme res ka nang lai hu yasna tho ka lo sahi tang de khang koi ba chat pa ne khalu bu na ina theme de cha si ya re dagi rai sina amka moi si moi om si wari sa ba dagi sanana ai tho aro ke di sadi bi si phang da dai manipur thabuk taw doi mi asai ma thabuk police ki cheli ai su asai chen da noi ani tho khro mana taw ga ngai sin ji ticket amana han ka wa kai taw ga mana port ka thil tho khal lak ne ba adu ya sanana lai tha ne ho ne ba adu maina hojiki madam gi paudagi khoina khangjabada hojik madam ama akhoi gi Facebook ta yaisana gi mama na kapaga yam kana isabu chak pichadi hairiba college hairiba hamdo plap taminabani hojik phangba matamda report ta angang sing chatpagi ahan ba ticket kau haina akhoi sida leiruroi si to si haibase hojiki hairiba kapiba mahaki machanupa yaisana koba mahakna haubani haidana hojik race ki mamana media da phondokli hojiksi angakpani hojik tasengna haiba kanda masugumba wari mahakna aduga angang ani emana thokhalla aga mahakna beg piraga thilakpa matamda thindokpi or angang si thindori pide haiba matamda video ro recording ai haki mobile da hojik lei amurom da
masu yengning mi makhani yengani amsong ai thagat sarke amoromda angang ani sibu thosi haina mahangna ticket kakpo khotpa loina tawhallaba matungda angang ani na thoghal lakhraga mahak leihowi adu leihoraba matungda sugumba condition tawrakhibani aduna hairiba sugumba ai hakna khangjaramdaba mama makhaigi manungda mokhoi satra singi mama makhai leramba report ngasi phongdokpiba yamna thagachai tasengna haiba matamda aikoi tomthin groups mingonda aikoi misguide tawjadri khangna karigumba khangdana karigumba tawramba taraga su madu miya mafamda ai hakna karigumba madu karigumba lana tawramme haigadi ngakpiyu tasengna haiba matamda hauji phauda ai haki su punsi ama oiganangai gi damakta ai gi su family ama leiribani aina karigumba mingonda lana tawba taragadi lana dum phangani ai khangjai tawbu tabu laira macha oibana maram oiraga mama mapa amna pelhanba ngamdabado ai hakna loina pelhanba ngamba haibadi oide tawbu tabu ngasigi yamna competitive oibu world asida paisa su yam changdana kaya da mingchanba phangiba masi tomthinna number 1 ni aina haijaningi amasung masigi imung kaya da ngasi thawbalda nagampanda kongpanda wangkhaida khetrigawda angang kaya tamdana hojik maming chandana course phajalaktana thabuk tawbe yarakpagi stage foda hojik yawjalabani masida miyamna hairiba mahaki production na ngasi thadukribaduda mana pikhriba misguide mayamdo office ta lakpiraga matang asi karamaina chummi chumde haiba poto xerox copy mamlin lobiyu yingbiyu kanana chummi lali haina thigat pakanda madai khoina madu thingadaba leite na haijaningi maramdi aikoi gi advisors makai ahan makai makoi gi tunglam chatta aikoina kita khara khajik ima laibak asi chakhotpada aiha kisu amasung team gi su yomina phagadra haina ngasi ahani bungo kaya advisor athu da thana raba matungda tanara matungda ngasi thenglam na aikoina ngasi interview pijari asida ahan bada affiliation tawdi hairiba do aikoi gi affiliation ji sida ngasai soina panjakhre hairiba affiliation je aikoi gi Punjab ki adugumba ICT amasuni IMHRD amasung IKGPTU da adugumba reflect tawraba college ni masida aina karigumba lana tawramba targadi aigi su maduda adum amangba aigi leigani suggestion ni tawbukanda aina karigumba lakpa matamda aigi na aigi khongda never ai kaksan bahaunade aduna khoina angang singda masi sengna ikhoina chatringai da ikhoi mahaki counseling tawriba mipung khudimangna loina khangna haira kanda khanghaudana sugumba point ama lakpase angakpani masini aina hojik thamjaningba train gi journey haibida paisa lothu I haibido train gi journey da ai never amakpho ai yaukhide ai flight ta chachabani natraga institution da khoina aina amaka khoina taxi da chacharaga adumaina tawjabani amasung college ani hongdo honjin tawbada mama mapa singi apamba lakpadagi change tawkhibani makhoina karigumba college se left tawrage haibtaragadi fees to Thibiro Mohogi Fisto, Thibiraga Tokibda, Sahingi exam ama pangthoi, Manipurgi coordinator in I have Oizay, Adugumba, class 12 Loeraba, Angang Singda, Mahaki, percentage lay, high river percentage da 95 fangba, 70 fangba, 60 fangba, Magi mark sit, Amusum Magi talent, Dunamaramoraga, Adagi, loin everything Pau, Honazabani, Madu media da, I have no cobre spiriga, Taukibani, Tauto Queen or nice Tauzabakni. Sumaina aikoina matam gi exam seminar workshop counseling tawraka matam gi matungina akhoi angang sing mapanda thai ozana ngasai gi paisa makhoina paisa pikhi haina hairiba poto tha mapan yorakpa kanda tha nipan subade pirakpani date 8 da date 15 da aina amka phangbani aduga yausangi suti leikhibagi marakta suaina wari sanabada paisa do khudak thaba yarambani tawbutabu makhoina aikoida 45 ki paisa saraga mes fee pirakpani college nadi mahangna leisi tha nipan suramina mapan sujala abnina mes fee ma nakoi machine ngang nazaro hairaga aikhoigi ozagi through da aikoina sinnejakibani masi sinnadi haina media da hairakpada paisa aikoina paijangkime na khanbado madu sengdoksage please मैम पुनमपु रुमजरी अना आगाम मिंग चेंगेना चंगबदा अखोगी मोंग पांग खरना ए समाइन तौदना तोमथिन ग्रुप अना लेबने अखोगी ओजा नूरना तौरगा मोगी ग्रुप तुदा समाइना अखोगी पुनमक्षी एग्जाम तौरगा ओनली मेस का सेमिस्टर एग्जाम खक की फी हाइबदि लुपा लिसिंग तरुक अमगा तेरेट अमगा थीबा अतैनो लोइ फ्री ओइबा अदुम लेबने हाइबदि दैजु ए अदि याम फै अदि आइजु अखोगी आगांजिंग पास तौरपा 12 की पास तौरपा 10 की तौरपा लै अदुना आइजु चनगेना चंगबसिदा मागा वारी साने सानेबदि हुजिकि हाइरिबा आगां अखोगी मीडिया दा
mama ama yam kapga tawrisi mana phone da wari sanama matamda nurga sanama matamda moi je khara kai haitare jiki mama je khara ngang ba sak da panda ba haigadra adum ba ma oidra ngang na chi yadre yamba nang nang ta ngang na biyo na mana ingon dai ada ine aiju hana CSO gi kaino da lejarambane aduna adu di kaidone ge adumba afaba tabuk tawbudu ngang na ge negotiate tawji kaino ana aina lawraga magi number si lawraga aina mapa si phone tawi ada mapa ga aiga wari sane mapa ga wari sane bachida mama na tadana mama na mu phone ji mullaga mama ga aiga mu wari sane ada sane bachida kari matang gi obirubno oja adu na taga mong pang adu kaim hairak trima se khara wa se ବ୍ୟବହାର kaina ingon da tawri ada madam na tabita nu roigi staff ne haidai adigi adu ne haidai na tawga khara wa se kalap ngange fare fare do di kamai tong noi kan da samaina moina free da chang ne harga airplane ni paisa do adu mana piram baje ambo piram de rupa lising nipan abra kaino adu khakte pi atei di pidri adu noi ne pi gi du ju phau de kya sure hai kan da machit machit paisa mana kan da rupa lising kunthak counseling gi moina pi gi do moina di fees ne na low leramba adu somde di counseling gi paisa ne ba misunderstand tawna ba adigi moina haire ingonda as angang do ada fi de khote ama tawre na hai adigi aina nungai ta ne angang ama asu kuina larik tamaga paisa pi na leita gi de adu madu ikai rongni aina ngang na bada mama do nungai ten hai ai nungai te fare do di paisa do ai hairage na angang da kapaga mogi fi school de pi hanjira natra school gi oja do man contact tong tam de city gi kaino oidna fauna daba gap khar le aduna angang du da pisan jira natra ngairaga oja du da pisira na nurna haire ada aina du de ai mama pa da hange ana aina mapa da phone tawga hange ada mapa sina yani du di adum aingon da caption biro ai kaino da o fare du da ai kapal lage na aina nur da pa ganda kapal le adai aina mapa da mo ngak le kan da hange phangabra chumabra phange oja phangjere na hare adu nungda ram ji da mama sina aingon da phone tawre man phone taw ko ji yamna tongan ba lol ma do ina tawre ja ngangaga adu sidabau aina saure ba adu aina samaina convince taw ko kan jida no hoi phai phate ama tawge de thagar wai hairak draga noina aingonda samaina paisa phangmulo nungda ram ji da aingonda nang thin ngangi ji kaino adugi nungda ram do diamond gali da leiba akoi horoscope yengba oja ahalamaga aige imana ma akoi phamingai da moina phone ji tawkre khang da pai khaluba ada man ngang pa wa si akoi ahum dui mamang da ai ikai reba adi ikai de astu adugumba mafam rang khang da wari do tawkono adumai tawbirkono anang haina bedagi di akoi gi mamang jino askamai tawno as khang de moi ji sai tawni adu samai tawin hai aduga RK production da ju aina haijeningi ji adumaina lanna chakhi gidaba adugumba keno jing ji di yaringai tawbi ganu haiba keno je ai tentang da thamjini थागसरी खोगी याम्बाबु मरिक सेंगना वहम थंबिबा याम्बसी याम नौना खंगजबा अदुगा थमोइसु यामना सेंगबा मियामगी सेवास की ऑर्गेनाइजेशन दा याम कना चेंगजबा स्ट्रेट ओइबा वखल लोंदा लेजबा मसिदा ngसाइगी याइसना हाइरिबा सात्रा आदा लेखिबा अदगी अमनोमदा यामना कप्पीबा लाउ खोंगिबा इचेना हाइरिबा माना पैसा लौखी हारिसी अखोइगी माना पैसा लवी हारि पॉइंटसी महाकी मेस फी सी लुपा लिसिंग निफु मंगानी सेमिस्टर अमा था तरुकी मददा लुपा लिसिंग निपान मखोइना मामांग दा थीख्रीबा लुपा लिसिंग निपान सी लुपा लिसिंग कुंथ्रा तरेट हाइरिबा लुपा लिसिंग कुंथ्रा तरेट सी अखोइदा मार्च था दा पिरकपनी डेट 8 ता अदुगा अखोइना एप्रिल दा ओइना मसादा अमका हनखिबनी करिगिनो हाइबे मतमदा कॉलेज की मीना था अहुमगी था चाही एमगी थियु हाइना हाइरकप पैसा 190,000 थिरो हाइरबदु मखोइना ngamdabadagi aihakna biyanabagi point ama puraaba matungda hairiba 3 magi semester gi fee lupa lising nifu manga amasung tha ahum gi fee thibagi sida mateng tawda yawminaba
ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯏꯕꯨꯡꯉꯣꯅꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯊꯣꯏꯗꯣꯛꯄ ꯃꯁꯤꯗ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯤꯗ ꯗꯣꯀꯨꯃꯦꯟ ꯀꯣꯂꯦꯖꯀꯤ ꯃꯤꯡ ꯆꯟꯕꯒꯤ ꯁꯤꯗ ꯂꯩꯖꯔꯦ ꯗꯦꯟ ꯑꯃꯛꯀ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯕꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯃꯥꯒꯤ ꯄꯦꯀꯦꯖ ꯁꯤꯗ ꯂꯩꯖꯔꯦ ꯗꯦꯟ ꯑꯃꯛꯀ ꯑꯉꯥꯡꯁꯤꯡꯅ ꯊꯣꯛꯈꯤꯕꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯁꯨꯝꯃꯥꯏꯅ ꯒꯨꯔꯨ ꯔꯥꯝꯗꯥꯁ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯣꯅꯤꯌꯥ ꯃꯆꯟꯅꯨꯄꯤ ꯇꯝꯕ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯉꯥꯡ 4-5 ꯇꯝꯃꯒꯁꯨ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯛꯑꯒꯗꯤ ꯃꯗꯨꯒꯤ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯐꯅ ꯌꯥꯝꯅ ꯂꯩꯕ ꯄꯣꯠꯁꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕꯗ ꯄꯨꯟꯃꯤꯟꯅꯗꯕꯤꯗ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯍꯩꯔꯛꯑꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯍꯩꯔꯒ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯔꯒ ꯋꯥꯔꯜꯗꯨ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯅꯉꯥꯏꯒꯤꯅ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨꯗ ꯂꯋꯥꯏ ꯏꯝꯐꯥꯜꯒꯤ ꯀꯣꯂꯦꯖ ꯂꯩꯖꯗꯦ ꯆꯥꯎꯈꯠꯂꯕ ꯃꯐꯝ ꯀꯌꯥꯗꯗꯤ ꯆꯍꯤ 5 yearsꯀꯤ ꯄ꯭ꯂꯥꯟ ꯅꯠꯇꯕ ꯆꯍꯤ 60ꯒꯤ ꯁꯦꯟꯆꯨꯔꯤꯒꯤꯅ ꯌꯦꯡꯉꯛꯑ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯤꯔꯃꯂꯥ ꯕꯥꯁꯅ ꯉꯁꯤ ꯀꯗꯥꯏꯗ ꯍꯣꯡꯈ꯭ꯔꯦ ꯀꯣꯏꯔꯦꯡꯒꯩꯗ ꯍꯣꯡꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ngasi ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯈ꯭ꯔꯦ ꯌꯨꯅꯥꯀꯣ ngasi ꯍꯣꯡꯈ꯭ꯔꯤꯕ ꯁꯨꯝꯃꯥꯏꯅ ꯀꯣꯂꯦꯖ ꯍꯥꯏꯔꯤꯕ ꯒꯨꯔꯨ ꯔꯥꯝꯗꯥꯁꯁꯤ ꯀꯌꯥꯝꯅ ꯂꯥꯞꯄꯅꯣ ꯑꯃꯛꯀ ꯍꯥꯏꯔꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯈꯪꯅꯤꯡꯉꯤꯕꯅꯤ ꯈꯟꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯖꯁ 10 minutesꯅꯤ ꯑꯃꯛꯀ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯔꯕ ꯃꯈꯣꯏꯅ ꯄꯩꯁꯥ ꯊꯤꯕ ꯃꯇꯝꯗ ꯃꯦꯁꯀꯤ ꯐꯤ ꯂꯨꯄꯥ 95,000 ꯄꯤꯒꯗꯕ ꯑꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕ ꯊꯤꯒꯗꯕꯗꯤ ꯁꯦꯃꯤꯁꯇꯔꯒꯤ ꯑꯣꯏꯅ ꯊꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯖꯔꯒ ꯌꯥꯅꯕ ꯄꯣꯠꯇꯨ ꯃꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯤꯕ ꯉꯝꯗꯕꯗꯒꯤ ꯂꯣꯟꯖꯜꯂꯒ ꯃꯣꯏꯅ ꯆꯠꯄꯗꯒꯤ ꯂꯥꯁꯇ ꯑꯇꯣꯞꯄ ꯑꯉꯥꯡ ꯃꯄꯥꯟꯒꯤ ꯂꯝꯕꯝꯈꯩ ꯂꯣꯏꯅ ꯐꯤ ꯇꯧꯇꯕꯨ ꯃꯈꯣꯏꯈꯛ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯈꯩꯅ ꯊꯝꯃꯒ ꯑꯩꯅ ꯍꯥꯏꯅꯔꯤ ꯁꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯨꯝ ꯆꯠꯄꯗꯒꯤ ꯂꯥꯁꯇ ꯉꯁꯤ ꯊꯣꯛꯑꯣꯏꯅ ꯈꯜꯂꯝꯕ ꯀꯌꯥ ꯑꯩꯈꯣꯏ ꯇꯣꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯔꯛꯄ ꯀꯣꯂꯦꯖꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ 5 ꯂꯩ ꯍꯟꯗꯛ ꯆꯪꯉꯒ ꯒꯨꯔꯨ ꯔꯥꯝꯗꯥꯁꯇ ꯂꯩꯕ ꯃꯇꯝꯗ ꯑꯉꯥꯡ 5 ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯑꯉꯥꯡ 3 ꯂꯩꯔꯤ ꯑꯉꯥꯡ 2 ꯑꯃꯗꯤ ꯇꯣꯛꯑꯦ ꯑꯉꯥꯡ 2ꯁꯤ ꯃꯄꯥ ꯑꯃꯈꯛꯀꯤ ꯃꯆꯥꯅꯤ ꯃꯗꯨꯁꯨ ꯀꯣꯂꯦꯖꯅ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯃꯥꯒꯤ ꯑꯪꯀꯜ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯇꯤꯝꯗ ꯌꯥꯎꯔꯛꯏꯕ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯖꯩ ꯑꯉꯥꯡꯁꯤꯡꯗꯨ ꯊꯣꯛꯑꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈ꯭ꯔꯦ ꯍꯥꯏ ꯇꯧꯅꯁꯅꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯐꯅꯕ ꯇꯧꯇꯕꯨ ꯑꯉꯥꯡꯗꯣ ꯑꯣꯜꯔꯦꯗꯤ ꯊꯥ 7 ꯌꯧꯖꯜꯂꯛꯑꯦ ꯑꯗꯨꯗꯤ ꯊꯥ 7 यौरबा 9 यौरदी ओनली था 2 तक ngaire थाजल्लगा नकोइना कोना ट्रांसफर तौगेसु तौजौ बट मतम मांगमदि फत्ते एन हाइरे मतुंदा फीस याम चांग नाइना मखोइना थीदबना मरम ओइरगा मखोइना ngasi कॉलेजना इरिगुलेटरी लोइदु करिगिनो हाइबे मतमसि मोइना मतम पीबा इवन मखोइना अइंगोंदा फोदा WhatsApp ता अदगी अइंगोंदा हाइरिबा लेटर इरगा आइना मखोइना थाबा मखोइना पुंग 12 दा थाबियु हाइबा अदुगुंबा अंगांगदा याम कना प्रेशर पेपदगी अइंगोंदा हाइरकपा कयासु अइंगोंदा विदेश ओइन लय अदुना फी थीदबगी मेटर नचद्री तौदबो अंगांग सिंगसे तम्मगे हाइबा अंगांग अनि अइना खंगजै मसिगी खु वीडियो सिगी मतेंग लौजरगन हाइजेंबना ग्रुप अनि लय अमना अइ लय तमदब यादे हाइबा अंगांग अमना अइना पाम्बा जगा दुदा तमद्रगदी अइ पामदे हाइबा अदुना मरम ओइरगा ngasi लोइना थोरकप्रा हाइना अइना खंजै मखा ताबसे अरोय बोइना अखोइगी ओजादगी वफम खितंग थंबिनबा अइ हाइजरी असे टॉमटेन ग्रुप की माइकैदगी वफम खरा थमजरी मदुदी आरके प्रोडक्शन हाइबा सोशल मीडिया ग्रुप अमना भाइरल ओहलकलिबा वफम असे अखोइगी चुमना मियामगी फनबा थबक कया मरुम तौजरिबा एजुकेशन की लमदा हौगलकलिबा मणिपुर की अंगांग कया अमदा अखोइगी स्टेट की इकोनॉमी बूस्ट अप तौननबा सेंथोक लंबीदी याम लेजदबा अदुगा लारी तमहनजनिंगबा कयादा पैसा इचंग चंगदना मयाम चंगरिबा सेन चांगदगी यामना हंथाबा मओंगदा याम अराइबा मओंगदा लारिक तमहनबा ngamba अदुगी लंबी सिंजदना अखोइना तोंगान इंडिया की अमसुंग मपानदा लैबा इंस्टीट्यूट कयादा मखन कयागी कोर्स कया तमहनजबा असुमाइन तौदना चंगसिनजरकपा खोंथांग चही 3 रोम सुरकपसे मसीदा होय मरक्ता कोरोना की इरांग खरा लैखरे अदुना लोइसिलअबा मतुंगदगी याम यांगना थबक कया पाइजरक्तना मसीदा कोई स्टेट सिदगी इंडिया की सिटी कयादा अंगांग कया लाइक तमहनगी अदगी हेंदोक्तना यूरोप की अदगी मिडल ईस्ट की लम कयादा एशिया की अतोप कंट्री सिंगदसु अखोइ थौरांग तौजदना असुमाइना चंगसिनजरिबा खोंथांग सिदा यामना नुंगाइतबा मओंगदा इचम चमजबा मणिपुर की प्रजा सिंगदा यामना कंफ्यूजन ओहनगदौबा चममनबा पोहनगदौबा लान उहनखिगदौबा टॉमटेन ग्रुप न तौजरिबा थबक सिंग असिदा हेंजिनबा मओंगदा भाप तादबदगी अरानबा युमफम याउदबा मरान कया हेक सिजिनदना सोशल मीडिया दा पुखतपिरकपसे
masi mayam laibak tibane logjai tasengna karigumba ama khangbi ningba aduga khoida misunderstanding kari leibo oragasu lakpiraga tomthen group ki watanaraga karino haibu khanabai yai aduga tasengna masi ai na koi tigachaba kandadi tasengna masi adum thoknaba poni maramdi terms and conditions haibase educational institution khudimaki loina leinaba ngakni free haina haibase loina mak e dagi ne jet pho free haibadi ya banate yamla chawba paisa wan sangi ba admission fee aduga magi semester wise khudingi thiga doba course ki fee haidana tuition fee haigadra course fee haidana leiriba si amasung leibagi fooding lodging gi hostel gi mess ki fee sini som exam gi fee sumaina category kaya lei sida ayamba sarukti ming chanba admission fee course fee pulamak side koi tasena yanaba bharat sarkari paikal liba policy mitungina scholarship facility piraga adu makhaidu exam toraga kopiraga tangai phadana hostel ne leibagi chatra sing adugi chabagi thakpagi mess ki fee sing adu dang tinghallaga yamna handhabada paisa sahi mada lupa lakh ani rom changada oda la ama phau phadana yamna handhaba ayangba yamdaba amount gi paisa changaga lai tamhanjadana sumaina changsin jarakpa sida sirakliba maran kaya ase yumpham yaudaba phamni adu aikhoina thamjaningbadi social media gi jugni hoji khai haidana follower yamna ba pau nungai na ba haidana su kana gum kharana yam emotional oiba moongda hek hai pau nungai na bane haidana wapham nakan namatagi targa hektama pangtha thagat piba sisu tasengna journalism gi asengba ithikti oidabar khanjai maram aduna aikhoina yam sengna appeal tawjiningbadi manipur gi miyamda aikhoina kanna honajadana tawjariba sigumba servicing mayam gi damakta haidana tawba education gi mari leinabada tokchari asida miyamda confusion oibe yaba lan khanki dawba wafam tawbidaba pai appeal loina tawjabani adu asumak tawbiba targadi aikhoisu madu tangai phadana mi organization bu lana khanki dana bidangta legal consequence ado mayok na pe yai aduna masi khara yengaga tawbiyo yumpham yaudaba wada hektama pau nungai na baina pangtaw tawbase masi tawhanjaningde aikhoidi lepa leitana manipur miyamgi yongta ngamjaba seba tawgigani aina hawjiksu thabak kaya paikhatchari aduna miyamna confusion je pok nanaba wafam de tawbirakanu tasengna karino haibase misunderstanding ni miyam je tasengna terms and conditions singa se munna wakhan taminarga si ngaini sini rules and regulations institutions sindugi lairibadu karai bhau khona tauri tawde yadaba sidi ngakadawni sibhogi sibhone free oi khare sidi matam chana thigadawni haibase khara munna khangna biraga adum changmi phai khona tawjari se aikhoigi state sigi miyam punamaki ngamjaba mateng pangjadana sangsin jaba khongthangni maduna matung tarakpada khara yengna aikhoigi hekta haining mangangning bakara unfounded oiba yumpham yaudaba wa kaya social media da eta pukhalaga pangangang base ai maya khoi mase khoi organization khaktagi nate manipur ge khoi as a whole state sigi oina thabak thorong kaya paikhat chaningba sangstan kaya organization kaya na tawrakpa sidasu thajanadaba poknana ba du ma aran wafam sandok pase afaba nate haibase masi ai khoi thamjage masidagi hena kaisu haijaningai leijidi ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯤꯕ ꯄꯦꯔꯦꯟꯠꯁ ꯀꯌꯥꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ स्कॉलरशिप के थ्रू दगी अगी नाउ नुपा सूरजबु एडमिशन फी ट्यूशन फी हॉस्टल फी अमता तिंगदना सुपना तगी था अमगी मेस फी ओइना 7000 खक इंस्टीट्यूशन दा पीरगा तोमथिन ग्रुप ना अगी नाउ नुपाबु मपालुम दा दी फार्म तंब थाबी बगी दमक तोमथिन ग्रुप हाइनिंगा लितना थागत प फोंदोकसरी बाय गुरुदास ग्रुप ऑफ इंस्टीट्यूशन का तोमथिन ग्रुप ना सिंबा एडमिशन टेस्ट पास तौर मतुंगा सुनगी नेपाली सिंह पर खतना हॉस्टल फी अमसुंग मेस फी ओरगा लारी तंबा याबदी पीमा कुदुम जाबा स्कॉलरशिप असी आईगी सा एलेक्स राइसन सिंह मलाक आईगी मिंग अब्दुल सलाम लिलोंग दगी आईगी नाउ नुपा जकरियाबु तोमथिन ग्रुप की स्कॉलरशिप की थ्रू दगी एडमिशन फी हॉस्टल फी अमसुंग ट्यूशन फी अमता तिंगदना लौदना सुनगी थागी ओइना मेस फी सिंह ते खतीरगा मपालमदा बीएससी फार्मेसी तंबा थाबी बगी दम तोमथिन ग्रुप को हंगाई लेतना